WANGJING TENTHA Assembly Constituency gi manung CHANBA TENTHA KHUNJAO da NOUNA SABA Moirangkhong Thong Ngasi HOUNABI matung ENNA social worker Kshetrimayum Priyobata na Sanggaduna Miyamda Khutsinnakhre TENTHA da leiriba lomi singi low amadi patta chatpagi maru oiba thong ama oiriba si hanadagi gari machadagi hena chatpa yadaba maramna lomi singda awaba kaya mayok nabadagi Kairembi Koktagi social worker Kshetrimayum Priyobata na achangba senfam sing puthokuna miyamgi matinga lorina lomi miyamgi damak thong asi NOUNA sabani hari ngasi thong sangabagi thoramatuda TENTHA gram panchayat ki hanagi pradhan Naurem Pradeep TENTHA jila parishad ki member Khangembam Priyozit administrative committee TENTHA gram panchayat ki chairperson Moirangkhong Subol amadi social worker Kshetrimayum Priyobata na Athoiba mitung singoi ki ngasi thong sangaba duga mari lenena athoiba mitung gi warol piraduna social worker Kshetrimayum Priyobata na haikibada lamdam asigi lomi miyam gi awaba kaya ubadagi amadi mafam asida matik chaba thong ama leirabadi lamdam asigi senbilon da chawba mating oiragani khanduna thong asi ngasi miyam da khusinabani haiki manipur asida mamang thakta palamba lengak amatana manipur gi senbilon nasi matau karamna fagat hangadagi habigi matangda thabak amata paikhat lamba ukide haina sum Mamangda palamba lengak singda maral siki